ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯕꯨ ꯃꯇꯝ ꯆꯥꯅ ꯃꯔꯤꯛ ꯁꯦꯡꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯑꯩꯍꯥꯛꯅ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ, ꯂꯣꯏꯅꯅ ꯃꯊꯪ ꯑꯩꯍꯥꯛꯀꯤ ꯚꯤꯗꯤꯑꯣꯗꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤ ꯇꯣꯄꯤꯛꯁꯤꯗꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯄꯥꯝꯅꯕꯒꯨꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯔꯤꯡ ꯍꯤꯡꯖꯅꯤꯡꯕ ꯑꯗꯨꯒꯨꯝꯅ ꯅꯨꯄꯥ ꯄꯥꯈꯪ ꯑꯃ ꯂꯩꯖꯔꯝꯃꯤ꯫ ꯑꯗ ꯃꯍꯥꯛꯁꯦ ꯃꯥꯅ ꯅꯣꯡꯃ ꯒꯨꯔꯨ ꯑꯃꯗ ꯆꯠꯂꯒ ꯃꯥꯅ ꯍꯪꯉꯦ, ꯒꯨꯔꯨꯗꯦꯕ, ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯇꯪꯗꯤ ꯄꯤꯕꯤꯌꯨ, ꯑꯩ ꯏꯃꯥ ꯏꯄꯥꯕꯨ ꯄꯨꯟꯁꯤ ꯇꯣꯂꯣꯏꯅ ꯁꯦꯕꯥ ꯇꯧꯕ ꯉꯝꯖꯕ, ꯃꯥꯂꯦꯝꯁꯤꯕꯨ ꯑꯩꯅ ꯀꯣꯏꯕ ꯄꯨꯕꯤꯗꯅ ꯏꯃꯥ ꯏꯄꯥꯕꯨ ꯑꯩꯅ ꯅꯤꯡ ꯊꯨꯡꯍꯟꯕꯁꯦ ꯑꯁꯤꯒꯤ ꯊꯧꯖꯥꯜꯁꯤꯃꯇꯪꯗꯤ ꯄꯤꯅꯕꯤꯌꯨ ꯍꯥꯏꯕꯁꯤꯗ ꯒꯨꯔꯨꯗꯦꯕꯁꯤꯅ ꯍꯥꯏꯌꯦ, ꯑꯗꯨꯗꯤ ꯐꯔꯦ, ꯂꯥꯛꯑꯣ, ꯆꯠꯁꯤꯜꯂꯛꯑꯣ, ꯅꯪꯅ ꯑꯗꯨꯃꯛ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯆꯠꯁꯤꯜꯂꯛꯑꯣ ꯍꯥꯏꯅ ꯄꯨꯔꯦꯀꯣ꯫ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯃꯨꯟꯅ ꯇꯥꯕꯤꯌꯨ꯫ ꯑꯗꯨꯒ ꯄꯨꯔꯒ ꯃꯥꯅ ꯅꯨꯡ ꯃꯆꯥ ꯄꯩꯔꯒ ꯂꯩꯔꯝꯕ ꯃꯐꯝ ꯑꯃꯗ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥꯁꯦ ꯄꯨꯔꯒ ꯆꯠꯂꯦ꯫ ꯄꯨꯔꯒ ꯍꯥꯏꯔꯦ, ꯅꯪ ꯑꯁꯤꯒꯤ ꯅꯨꯡ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯅꯨꯡ ꯑꯃꯈꯛ ꯊꯤꯔꯒ ꯄꯨꯊꯣꯔꯛꯑꯣ꯫ ꯑꯗꯨꯒꯤ ꯅꯨꯡꯗꯨꯅ ꯀꯔꯤꯒꯨꯝꯕ ꯌꯣꯠ ꯑꯃꯗ ꯍꯦꯛ ꯅꯞꯁꯜꯂꯨꯕꯗ ꯃꯥꯁꯦ ꯁꯅꯥ ꯑꯣꯟꯈꯤꯅꯤ꯫ ꯑꯗꯨꯗꯤ ꯒꯨꯔꯨꯗꯦꯕ, ꯑꯣꯖꯥ ꯏꯕꯨꯡꯉꯣ, ꯑꯩ ꯀꯔꯝ ꯍꯥꯏꯅ ꯃꯗꯨꯒꯤ ꯅꯨꯡꯗꯣ ꯃꯁꯛ ꯈꯪꯒꯅꯤ? ꯑꯗꯨꯒꯤ ꯅꯨꯡꯗꯨꯗꯤ ꯃꯥꯁꯦ ꯑꯇꯩ ꯅꯨꯡꯒ ꯃꯥꯟꯅꯔꯣꯏ, ꯃꯥꯁꯦ ꯍꯦꯛ ꯄꯥꯏꯕꯗ ꯐꯣꯡ ꯐꯣꯡ ꯁꯥꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯍꯣꯏ, ꯌꯥꯝ ꯐꯅꯤ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯅꯨꯡꯁꯦ ꯁꯨꯝ ꯃꯜꯂ ꯑꯗꯩ ꯈꯥꯏꯗꯣꯛꯑꯒ ꯁꯨꯝ ꯄꯥꯏꯕꯗ ꯁꯥꯗꯕꯁꯤꯡꯗ ꯁꯨꯝ ꯈꯟꯗꯣꯛꯄꯗ ꯑꯃꯨꯛ ꯄꯨꯟꯁꯤꯟꯈꯤꯅꯤ ꯍꯥꯏꯅ ꯏꯁꯤꯡꯗ ꯁꯨꯝ ꯂꯪꯊꯕ, ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯄꯥꯟꯗꯅꯤꯀꯣ ꯃꯥꯁꯦ, ꯅꯨꯡꯁꯦ ꯁꯨꯝ ꯂꯪꯊꯕ, ꯉꯁꯥꯏ ꯃꯥꯒꯤ ꯐꯣꯡ ꯐꯣꯡ ꯁꯥꯕꯁꯦ ꯐꯪꯗ꯭ꯔꯤ ꯍꯥꯏꯅ ꯁꯨꯝ ꯂꯪꯊꯕ, ꯑꯃꯨꯛ ꯄꯥꯏ ꯌꯦꯡꯉꯤ, ꯁꯨꯝ ꯂꯪꯊꯩ, ꯉꯁꯤꯒꯤꯗꯨꯅ ꯑꯃꯨꯛ ꯅꯨꯃꯤꯠ ꯇꯥꯔꯦ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯪꯊꯕ, ꯃꯥꯁꯦ ꯑꯗꯨꯝ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯅ ꯇꯧꯔꯦ ꯃꯥꯒꯤ ꯅꯨꯡ ꯂꯪꯊꯕꯁꯦ꯫ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯉꯟꯇꯥꯅ ꯆꯔꯥ ꯋꯥꯜꯂꯒ ꯑꯃꯨꯛ ꯆꯠꯂꯦ꯫ ꯅꯨꯡꯁꯦ ꯁꯨꯝ ꯄꯥꯏ ꯌꯦꯡꯉꯤ, ꯐꯣꯡ ꯐꯣꯡ ꯁꯥꯕ ꯐꯪꯗꯦ, ꯏꯁꯤꯡꯗ ꯑꯃꯨꯛ ꯂꯪꯊꯩ, ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗ ꯃꯥꯁꯦ ꯅꯨꯃꯤꯠ ꯇꯥꯈꯤꯗꯅ ꯇꯔꯥꯅꯤ, ꯊꯥ ꯃꯈꯥꯏ, ꯊꯥ ꯑꯃ ꯍꯧꯈꯤꯕꯁꯦ ꯃꯥ ꯈꯪꯍꯧꯗ꯭ꯔꯦ, ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯅ ꯇꯧꯈ꯭ꯔꯦ ꯃꯥꯒꯤ ꯉꯁꯥꯏ ꯅꯨꯡ ꯏꯁꯤꯡꯗ ꯂꯪꯊꯕꯤꯁꯦ꯫ ꯑꯗꯨꯒ ꯅꯣꯡꯃꯗꯤ ꯅꯨꯡ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯅꯨꯡ ꯑꯃ ꯌꯥꯎꯕꯁꯦ ꯃꯥꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯍꯩꯅꯕꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯦ ꯑꯗꯨꯒꯤ ꯅꯨꯡꯗꯣ ꯑꯣꯏꯅ ꯏꯁꯤꯡꯗ ꯂꯪꯊꯈ꯭ꯔꯦ꯫ ꯂꯪꯊꯈꯤꯕ ꯂꯣꯏꯔꯒ ꯃꯥꯅ ꯒ꯭ꯌꯥꯟꯁꯦ ꯈꯪꯇꯥ ꯇꯥꯔꯛꯑꯦ, ꯍꯩꯁ, ꯍꯧꯖꯤꯛꯀꯤ ꯅꯨꯡꯗꯨꯗꯤ ꯑꯩꯅ ꯊꯥ ꯑꯃ ꯆꯨꯞꯅ ꯋꯥꯅ ꯑꯩꯅ ꯃꯜꯂꯒ ꯂꯥꯛꯈꯤꯕꯗꯨꯗ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯅꯨꯡꯗꯣ ꯍꯧꯖꯤꯛꯀꯤ ꯅꯨꯡꯗꯨꯅꯤ ꯑꯩꯅ ꯂꯪꯊꯈꯤꯗꯣ ꯍꯥꯏꯅ꯫ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯒꯤ ꯌꯥꯝ ꯆꯥꯎꯔꯕ ꯄꯥꯎꯇꯥꯛ ꯑꯃ ꯑꯩꯈꯣꯏꯅ ꯃꯇꯝ ꯃꯥꯡꯍꯟꯕꯒꯤꯅꯤꯀꯣ, ꯑꯩꯈꯣꯏꯅ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯅꯃꯇꯝ ꯃꯥꯡꯍꯟꯕ, ꯑꯗꯨꯗꯒꯤꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯣꯏꯗ ꯄꯥꯗꯕ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯇꯝ ꯃꯥꯡꯍꯟꯕ, ꯑꯗꯨꯝ ꯀꯔꯤꯅꯣ ꯑꯩꯕꯨ ꯍꯧꯖꯤꯛ ꯑꯩ ꯑꯉꯥꯡ ꯑꯣꯏꯔꯤ ꯄꯣꯠꯅꯤ, ꯍꯌꯦꯡ ꯑꯗꯨꯝ ꯑꯩꯒꯤ ꯁꯨꯔ ꯅꯣꯝꯕ ꯄꯩꯁꯥ ꯇꯥꯜꯂ ꯂꯣꯏꯔꯦꯗꯅ, ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯔ ꯂꯣꯏꯔꯦꯗꯅ, ꯍꯧꯖꯤꯛꯇ ꯏꯃꯥ ꯏꯄꯥ ꯂꯩꯔꯤ ꯄꯣꯠꯅꯤꯅ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯇꯝ ꯃꯥꯡꯍꯜꯂꯤꯕꯁꯦ, ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯧꯗꯥꯡ ꯑꯃ ꯇꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯚꯦꯂꯨ ꯂꯩꯕ ꯅꯨꯃꯤꯠ ꯑꯃ ꯍꯥꯏꯕꯗꯣ, ꯑꯩꯒꯤ ꯒꯣꯜꯗꯦꯟ ꯆꯥꯟꯁ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗꯣ ꯑꯩ ꯀꯔꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯅꯥꯟꯊꯣꯛꯈꯤꯗꯣꯏꯕ ꯇꯝꯕ ꯉꯝꯄꯣꯟꯇꯦ꯫ ꯑꯗꯨ ꯑꯩꯁꯦ ꯂꯥꯏꯕꯛ ꯐꯧ ꯍꯥꯏꯕ ꯇꯝꯃꯒꯁꯨ ꯑꯩ ꯂꯥꯏꯕꯛ ꯐꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯅ ꯑꯩꯒꯤ ꯃꯔꯥꯏꯕꯛꯇ ꯂꯩꯔꯦ ꯀꯥꯏꯅ ꯍꯥꯏꯕꯗꯣ, ꯂꯥꯏꯕꯛꯁꯤꯗꯤ ꯑꯩ ꯏꯁꯥꯅ ꯁꯦꯝꯒꯗꯧꯕꯅꯤ, ꯑꯩꯒꯤ ꯊꯧꯔꯝꯅ, ꯑꯩꯒꯤ ꯁꯥꯖꯠꯅ, ꯑꯩꯒꯤ ꯂꯤꯆꯠꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯁꯦꯝꯖꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯇꯝ ꯃꯥꯡꯍꯟꯒꯨꯝꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ, ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡ, ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ, ꯃꯩꯇꯩ ꯃꯆꯥꯗ ꯅꯠꯇꯅ ꯃꯩꯇꯩꯂꯣꯟ ꯈꯪꯕꯤꯔꯤꯕ, ꯑꯩꯒꯤ ꯂꯣꯟꯁꯤꯅ ꯐꯥꯎꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯍꯥꯏꯖꯔꯤ, ꯑꯩꯈꯣই ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯇꯧꯁꯤ, ꯑꯩꯒꯤ ꯒꯣꯜꯗꯦꯟ ꯑꯣꯏꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨ ꯑꯩ ꯊꯤꯁꯤ, ꯑꯩꯒꯤ ꯅꯨꯃꯤꯠ ꯂꯥꯛꯆꯒꯅꯤ
ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯝꯐꯧ ꯇꯧꯗꯕꯤꯗꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯑꯩ ꯑꯗꯨ ꯇꯧꯅꯤꯡꯉꯤ ꯑꯩꯗꯨ ꯇꯧꯅꯤꯡꯉꯤ ꯑꯩꯗꯤ ꯉꯝꯗꯦ ꯃꯤ ꯃꯆꯥꯗꯤ ꯃꯔꯥꯏꯕꯛ ꯐꯕꯅꯤꯅ ꯉꯝꯈꯤ ꯑꯩꯗꯤ ꯉꯝꯗꯦ ꯍꯥꯏꯕ ꯁꯤꯒꯨꯝꯕ ꯁꯦ ꯑꯩꯈꯣꯏ ꯈꯟꯗꯕꯤꯗ ꯑꯩꯈꯣꯏ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯑꯩꯈꯣꯏ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ, ꯑꯩꯈꯣই ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦ꯫ ꯁꯤꯈꯛꯅꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯁꯝꯅ ꯆꯝꯅ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯅꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ, ꯃꯤꯇꯩ ꯏꯃꯥꯅ ꯌꯥꯏꯐꯔꯦ, ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯅ ꯌꯥꯏꯐꯔꯦ, ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯅ ꯌꯥꯏꯐꯔꯦ ꯍꯥꯏꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯥꯂꯦꯝ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯤ, ꯌꯥꯏꯐꯔꯦ꯫